Mamangda aihakna lanai meeting amada khanaba wafam mama audio machet am viral oirakpadagi arambai tengolgi isilinauna laaga aihak sengdo hanbigre aina haribo wafam do aranbani haina haijagre adugi matungda maitai lipungi isininaw sing amuk laaga amuka sengdo hanbigre aduda sulale haijagre madugi nungan bada kaithelgi ima khara amuk laami sengdo o haidana hariba ima sing laamba sidadi ayumda leitadana thengna hogdre sigi matungda October gi tang ahumda yambem labaga aiga sanaba wari ama handaki December gi tang 13 ga 13 gi loinabada amuk viral ama amuk oire hariba viral oiriba wafam ase yambem labaga aiga lanai oina sanagi bo wafam ni hariba wafam ase mamangda haikhibadumaina aihak amuk hanna ngasisu withdraw tawjare siga loinana aihakna thamjaning bo wafam amana aigi yumda akai atoi thohan biramba mayam sigi mathakta aigi idhau puren amadi lebak miyam gina yubras bitken rajit athobasina phambiramba sokri ama khoina lai oina phamenda khillaga nungti gi dung maira katlaga la chei hariba itihas ka sagon naraba leibaki historical artifact ase thugai biramba se thamoi sokna manipur nungsijaba mioi ama oina noai jade